Mahiroi bibi sunami sigi irang tholiba si lengak asin thamoi singma watpadagini police amadi lengak na bibi sunami sigi langla langjin mahan na honari haina MLA Joy Kishan na maral sikre. Manipur police na laikhirabi bibi sunagi imung munga setliba maral sing asi yumpham yawdaba ngakne case asina thaina honabani haina laikhirabi bibi sunagi apupumapa mama amadi imung manungi mioi singa pawmi singa unaba amada haikre. Bisnupur Police ki kangu na ngasi ayok Bisnupur Ward number 9 gi akoi mafam singda paksan na thibu humgi thabak sathakre operation adu dami phain punjau khiba leite. National Highway lambi paringi Imphal Dimapur lambi paringi KMC dumping site manakta lel strike thokpadi nahan makai lambi phaundana leiramba adu lambi samjilaga ngasi dagi nakan nama lambi phauna bahukre gari sing Imphal thonarakne. Nambon Police asing manung sanba kambong lambi da bom amataramba amasung mahiroi bibi sunami sigi langlalang jin puthong hai bagi dabi togduna maikai adong gi maira pai bi sinang ngarang numidang kamong da maira gi leili satkre.